RIMS की जूनियर रिसर्च फेलो ओइरंबी नुपी अमा इंग्लिश सिंगनी तरागा हुमदोइदा नुपी ओइबी की इकाई खुमनबा मांगहलगा हातोक्तुना हुंदोगलंबगी थौदोक्ता चेनबा मियोय अनि कोर्टना मरा लैरे हाइना लाउथोक्रे मालेम के अतई मफम सिंगदा थिएटर की इहौ कनखतनबा होटनरिङै चैरक्ता लमदम असिददि डिजिटाइजेशन लाखपतगी थिएटर की ममी सामलक्ले हाइना लोकसभा की एमपी डॉक्टर आर.के. रंजन फोंदोरखरे चीफ मिनिस्टर ना पाइसिलिबा हेल्थ पोर्टफोलियो असि अतोपा मिनिस्टर एमएलए अमदा सिनादुना सेक्टर असि हेना फगतनबा होटनबियु हाइना एमपीसीसी ना फोंदोरकली मणिपुर कोरोना वायरस तगी लेखिदबा मीगी मसिंग चहुमगा कुनगमरी सुग्रे लेना असिगी अपुनबा कन्फर्म केस लीसिंग कुनगा तरेट चनी सुपना मापन सुग्रे फगलपकी चांग चादा मथुद्रा 10 मापन अनि ओइरे अमसुंग लेबास द कोरोना वायरस के अपुनबा कन्फर्म केस लाख मफुद्रा निपान लिसिंग मरफुगा मरी हेनख्रे लेखिदबा मसिंग लाख अमा लिसिंग निफु हुमदोय हेनख्रे फगलपकी चांग चादा मफुद्रा मरी 10 मापन निपान यौबा ngamle मयाम खुरुमजरी अदोमने येंगबिरिबा असि इम्पैक्ट न्यूज ने आई मोमोका सलामना हौजि पुंजा असि फावबगी मरुइबा पाउसिंग मियाम द पिजरी रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स की पैथोलॉजी डिपार्टमेंट जूनियर रिसर्च फेलो ओइरंबी नुपी अमा इंग्लिश सिंगनी तरागा हुमदोइदा मयुमदगी कौथोक्लबा मतुंग नुपी ओइबी की इकाई खुमनबा मांगहलगा हातोक्तुना हुंदोक्लंबगी थौदोक्ता चेनबा मियोय अनि इम्फाल ईस्ट की सेशन जज माइवम मनोरंजनना मराल लैरे हाइना लाउथोक्रे IPC सेक्शन 302 अमसुंग 120V की मखादा मरा लैरे हाइना लाउथोख्रबा मियोय अनि अदुदी थौबाल खेत्री लेकाइदगी खेत्री मयुम बिजू एलियस होलेंड्रो चही कुनगनी पान अपोकपा के SS इबोचौ अमदी थंबाल खोंग सावल लेकाइदगी टोइजम थेसिस एलियस जेम्स बोन चही कुनगा तरेट अपोकपा टोइजम जुगिंद्रोनी मियोय अनि असि वीडियो कॉन्फ्रेंस की खुथांगदा जज की ममांगदा पुथोक्लबा मतुंग जज न मरा लैरे हाइना लाउथोखिबनी जसना बिजुबु IPC सेक्शन 120B 302 376 अमदी जेम्स बोनबुना IPC सेक्शन 120B अमदी 302 की मखादा मरा लैरे हाइना लाउथोखी निंगसिंग बयाबदी नुपी मचा सी इंग्लिशिंग अनि तरागा हुमदोय की अप्रैल मंगादा इरिलबुंग पुलिस स्टेशन कोनपा वांखै लौमानबी लौकोलदा सीदुना लैरमखिबनी थौदोक असिगा मरी लैनना खेत्रीमयुम बिजू अमदी टोइजम थेसिस पु पुलिसना फागतलबा मतुंग लैंगाकना एडिशनल SP अमना लुचिंगबा SIT टीम अमा सेमदुना थिगलखिबनी मतम कुइना कोर्ट केस चथरकलबा मतुंग जजना मियोय अनि असिंगसी मरा लैरे हाइना लाउथोखिबनी मिहार असिदा मरा लैरे हाइना लाउथोख्रबा मियोय अनि असिगी मथक्ता पीगदबा चैराक सिंथा सिगे तरागा मापनदा लाउथोकनबा सेशन जजना मतम लेपख्रे नाकलमरोमदा मिहार असिगी मतांगदा चेनरंबा याय हाइना जेलदा लैरखिबा इरिलबुंग मचाहल लैकाइदगी थौदाम जीवन मरा लैते हाइना लाउथोखिबगा लोइनना महाकपु जेलदगी थादोकनबा याथंग पीख्रे मालेम की अतई मफम सिंगदा थिएटर की इहौ कनखतनबा होटनरिङै चैरक्ता लमदम असिददि डिजिटाइजेशन लाखपतगी थिएटर की ममी सामलक्ले हाइना लोकसभा की MP डॉक्टर R.के. रंजन फोंदोखरे वाफम सिंग असि क्वाकटेल मयाई कोइबीदा लैबा पोलस्टार थिएटर की तरुगलक सुबा मपोक कुमोन थौरमदा फोंदोखिबनी क्वाकटेल मयाई कोइबी ममांग कम्युनिटी हॉलदा पांगथोखिबा थौरम अदुदा MP रंजन हाई आर्ट एंड कल्चर अमदी स्पोर्ट्स ना मणिपुर बु मालेमदा मसक ताकलिबनी हाइबसी अखोइ खुदिंगमकना काउबम थोक्ते थिएटर की लम असि हेन चाखत हन्नबकी पांदमदा नेशनल अमदी स्टेट की थाकता मना फंगलक्लबा स्टेट असिगी थिएटर सेंटर सिंगदा लैंगा की माइकैदगी वन टाइम की ओइबा ग्रांट पीगनी हाइबा वाफम BJP की विजन डॉक्यूमेंट हापखिबा लैख्रे मसागी सेंथोक लंबी लेजद्रबसु लम असिबु चाखतनबा होटनरिबा ओजा सिंगदा थागी सेंफम खरा पीनबा लैंगाकना खनखिबा लैख्रे साना खोटनबगा मरी लैनबा सिंगददी थागी पेंशन असि पीनबा इम्प्लीमेंट तौख्रे आर्ट एंड कल्चर गिसु खरा मखैदी थबक्ता ओंथोखिबा लैख्रे हाइना फोंदोखी ngasi thauram aduga mari lainana theater gi lamda thoidok hendokna achauba thaudang lauramba leikhidraba oza singi mafamda hai leikatuna ikai khumnaba utki
Art and culture amasung theater da ngauriba mioising asidi masagi sentok lambi se watpa oi karimba kanda top profession amada earning leiraga leisure time da art and culture pamjabagi yawba group su leitabadi nate adumoinaba karimta tawdana theater amasung Manipur ki culture asida lupsal laga masidang ngaina khallaga leiba sentok lambi leijadaba adumba mayam singado Baduda Manipur Sarkarna pencil pin na bagi koi scheme amasu yad ki badi hari punamak se nasigi akhoi bu lusing biriba honorable chief minister Shri Birena sports amasu tongan ba kharadadi implement to ba hore aduna theater amasu art and culture sidasu kharamakai di pangthok khare art English singani taraga taretagi lishingani kun fawda agriculture department na paikhathiba lau singubagi achievement sing agriculture minister oinam lukoina lauthokre ni jaipa chuthekta leiba BJP ki office ta party asigi luchingba singyauna paumi singa unava amada minister o lukoina fongdorakpada chatliba chahi asida organic chahau chaurakna metric ton listing amaga chamri puthoktuna state amasung state ki mapanda thadokre loinana organic high yielding variety gi Pothoksu chahi asida metric ton lishing mapan ga chanipan rom puthoki hairi mission organic value chain for northeastern state ki makhada tongan wa farmer produce organization amasung farmers produce company tarukna organic cultivation chawkhatnaba thabak tauri chahau khaktana tana organic high yielding variety gi phau amasung sujak su promote tawwa hore Pau puthokpagi chang hengatnaba expert yawwa subcommittee ama susemduna makoigi suggestions sing department na lauduna thabak hore loinana isingi awatpa leitanaba pradhan mantri krishi sinchai yojana hairiba central scheme asige makhada low hectare leasing taraga tareta micro irrigation pinaba water harvesting sanctuary leasing taret chatruk yankhai ga mari thambak ngamle haiba yauna tongan ba achievement kaya phongdoki Double Copy 2020 dagi akhoi Valley gi district sing sida khoi hoji koi target tham se 8240 hectare si hari mafam sing si loina double cropping to bo yar ba mafam ngatani geotagging to bo loire agriculture gi oiba agritech haidana khoi ama masi gi portal ama khoi develop tawjare farmer sing ne hena transparent oi ti habi khangning ba leiraga su khoi tawjari ba thabak sing si mapung phai phade haibo wakhande lebiraga su hoji gi hari ba khoi gi sigi potential da changbiraga sigi kano sida dum yeng bi yagani agriculture department na farmer sing sigi da makta piriba du ma tongan ba machinery me ama leiri 2017 dagi hoji phau sida khoi piri si individual dana 1438 numbers farmer group tana 675 total da khoi hoji 2017 daina hoji phau sida 4719 si farmer sing sigi khoi deliver tokjagre Nakal amaromda NDA government na handak ta parliament ta pass tawjuna ek on khaba farm law ahum ge maramda ningthina khanghan nabagi pandamda India pumbada krishi samelan pangthokadauri Manipur ki oina hayeng December 15 da Palace Compound leva MSFDS ki auditorium da nungthil gi pung ama taba matamda pangthokani hairi paumi singa unava aduda saruk yakiba BJP Manipur Pradesh ki chief spokesperson Chongtham Bijoyna phongdorakpada farm law ahum asida lawmi singi mangnaba wafam amata yaw Punjab amasung Haryana na chingba lau singubagi pothok yamna puthokpa state singda laumi singna masa gi pothok sing yoningba mafamda yonba yaramdaba adu law ahum asina laumi singna apamba mafamda yonba yabagi ayaba piri masina laumi singda yamna chauna kanaba piragani haina law ahum asibu shaugatpa wafam kaya phongdoraki Farmers singida more option to marketing to both nungaira more option pe bane Manipur di masia koi thidona khangroi achobu state sing di agriculture produce marketing committee mayan mandi ne khangnari che masida state assembly laws amta manade tawraga farmers sing je mandi da loina yolhan bagi chanabi am leirame ada masida kari akai ba lake da kuishalaga mandi dugi akoi beda leiriba middlemen sing mandi official sing na farmer sing sigi apa mamal pi bangam daba adagi makoi da yam seng na harada minam chabi ba adu mukaya tholok padagi sigi reform che porakune farmer sing jida
School Fagaransi Mission ki Makada Laingaki School Sing Fagatnaba Laingakna Kanna Khotnari Haina Education Minister Sorokaivam Razena Fongdorakli Impact News ka akhanana unaba amada mahakna hai mission asi mai paknaba khotnabada mama mapa oibasing oza singi cooperation yamna mathautai Manipur Official Language Act 1979 bu amendment taunaba state cabinet na approve tawkibat laikre mathang chahi gi February thada pangthokadawriba assembly mifamda puthokuna combined competitive examination da mahairoi singna mitei mayekta iba yabagi khudong chaba phanghalagani haiki Senapati da phonggiba cabinet ki mifam adudaida Manipur Language Act 1979 da Public Service Commission da ekhoi lona official level oiraga ekhoi parikha thaba yaba aduga mayekti Bengali mayek khaktang oirambado nahan gi cabinet na ekhoi Manipur Language Act 1979 sigi seida yauriba Bengali mayek si yaujaraga su oblique thamakanda ekhoi maitei mayek haidana maitei mayek na su ekhoi parikha thaba yabagi ibagi adugumba public service da commission da bau yawbagi adumbo cabinet na pass tawgre aduna mathangi February thada phamgadoriba ek oina olakpani na assembly da ekhoi billam puthoga pass tawba ma darkar oibanina ekhoi hairiba ekhoi maitei loan oblique Bengali oblique maitei mayek haiba asigumba official language act 1979 sida ekhoi gi maitei mayek se hapsan nabagi damakta ekhoi February da phamgadori assembly session da ekhoi puthokpagi ayaba cabinet na han ayaba pigreba Jiribam district ki khwaidi ki maru oiba lambi ema oiriba jiri tipai muk lambi asi laingak na kumza lishingani kunga mathoi gi January 10 ga manga faw gi manungda semjin ba haudrabadi mathangi numit tagi makhal makha kaya gi khongjang sangsin ba haurakani haina Kanglai Park Students Association Jiribam District Council na section wa thamlakli ngasi Jiribam gi babu parada leiba KSA Jiribam District Council gi office ta pangthokiba paumi shinga unaba amada lup asigi president Bonson Lauriyam na lambi asi chahi kayagi mamangdagi sembiu haiduna kayarak haikrabasu ngasi fawba laingakna thausabi-dana leiri Jiribam district asi Assam state ka yumlon nana leibana Assam state ki mamangda lambi asi gi oiriba fivam asi ubada aduki matik ikaiba poi asidasu natana lambi asi gi haujik oiriba fivam asi yamna khudong thiningai oiraba lambi ama oire athuba matamda laingakna lambi asi sembiu haiki JT Road haina khangnariba jiritu tipamur haina khangnariba masigi lambi se masinga si bhokta jibamgi JT Road hariba lambi ase adu kimate hainga letena kham thengna amatta lambi ase chappa ya khoi yongna phattare amatta phattare asamga koi gi jiri ga Manipur ga yingnoro kanda di pora ayuk ka nungdanga akhoi huji bhokta nongani ngamdri jibam disiga se adu de sothaba kaya maram oidena khoi asamgi state ki yingnoro ga yam thina khoi asamgi mangdi yam thin ikai bam ko eba khoi yam thina document ikai ba khoi kayuka kaino kanda khoi asigi lambi si lambi thongge su yengu khoi gi barak cycle subdivision ama puri ba sigi lambi de chu sampu phawga dori ba mathang mathang Mizoram ka phawga ya ba lambi sina adugi mati khamding na phattare JT Road haina khangnariba jiritu tipamur haina khangnariba masigi lambi se masinga si bhokta jibamgi JT Road hariba lambi ase adugi mati hainga letena kham thengna amatta lambi ase chappa ya khoi yongna phattare amatta phattare asamga koi gi jiri ga Manipur ga yingnoro kanda di pora ayuk ka nungdanga akhoi huji bhokta nongani ngamdri jibam disiga si adu de sothaba kaya maram oidena khoi asamgi state ki yingnoro ga yam thina khoi asamgi mangdi yam thin ikai bam ko eba khoi yam thina dukimati ikai ba khoi kayuka kaino kanda khoi asigi lambi si lambi thongge su yengu khoi gi barak cycle subdivision ama puri ba sigi lambi de chu sampu phawga dori ba mathang mathang Mizoram ka phawga ya ba lambi sina adugi mati khamding na phattare Yumnam Pallau Power Substation da thokiba rape case ki matang da semkiba JC na tha sigi taraga taruk tagi changsin gani haina tawramba akanba khongjang sing tha sigi kuntraga mathoi fawba komthokre COVID-19 na maram oiraga thodok asigi matang da mapan lamda forensic report thabada matam changadabana numit kharani komthokpinaba police ki maikaidagi phongdorakpadagi khongjang asi komthokpani haina JC ki wangangloi Jiten Nongthombam na phongdorakli
Manipur Press Club ta pangthopa paumi shinga unabada jiten na hai tang 13 fawagi manungda thaudok asigi chap chaba report thagatuna maral leiba miyoida matik chaba chairak pidrabadi thingthaba leitana hena kanba khongsang sing changsilagani haina phungdoraki panbayai haukiba November 18 da uyumpok awang lekai dagi CS Ravi Chandra Kauba mioi amana masagi chahi kunga mapan surabi nupi amabu chen gani haina yumdagi puthokraga nupi oibigi ikai khumnaba manghalaba matung tamthina fuduna sire haina hungdoklamkibani thaudok asigi matang da tha asigi 15 fawgi manungda charge sheet thagatlagani haina JC da Imphal East SP ki maikei dagi thazaba pirakhiba laikhrabani matam khardang lojage haidana tijinbirba police department gi maikaidi JSC da kanna hairakpadagi khongjang junction gani haidana December gi tarik 13 tagi khongjang junction gani haina aikona lautoksikhiba du matam khardang relax tawjaraga December gi tarik 38 fawbagi manungda hairiba charge sheet asi thagalakta bataragadi aikoi hairiba JSC na makhal makha kayagi khongjang junction gani haina haijakibadu makha chatjagani Thaubal District ki Yaripo Municipal Council na konba mafam singda Pradhan Mantri Awas Yojana scheme gi senthang makada housing loan pi tuna yum saruraga Municipal Council na loan gi pifam thokpa sel pithok pidabadagi awaba kaya mayok nare haina beneficiary singna pendaba phongdorakli hiramasigi matang da beneficiary kharana paumi singda phongdorakpada Yaripo Municipal Council gi manungda leiba Pradhan Mantri Awas Yojana scheme gi makada housing loan fauduna nauna yum sagadaba miyoising asi loan asigi sel pirakpa yanaba chahi asigi August 13 fawda yum saba hawro haina Municipal Council asina khangalaki asumna Yaripo Municipal Council na khanghalakpa asina maram oiraga beneficiary singna COVID-19 gi sel wanaba marak asida mingondagi sendoi kabida sel puduna yum saba hawki adubu Municipal Council ki maikaidagi sel kapkani haina Thazaba pikiba matam adudagi tha ahum helaba fawwa ngasi fawwa sel kapidre hiramasigi matangda mari lainaba chairperson amadi ward ki councillor singda hanglubadasu chap chaba pakhum amata pibidre maramasina hiramasida lainga ki mari lainaba singna mityeng changbi hairakli मोइने जुम साबिनी हारे साबिदरे अदगी पैसा कापीनी हाबसु कापीदरे अदगी युम साबसु संबिदरे अइना निजे दि युम साबु संबि खतनी कोई पैसा मी पूर साबने जो पैसा तो खांदे बोइदो जो अखोइना बुदि हारनेबा अखोइजु अहामदो कुइना सादबिदा लेरे लेबिसदा अखोइना मोइना जे 30 दगी हेनबे यारो एन तबुदे मियोंदे बिसा पुरगा साबनेबसे अदा फर्स्ट की सेकंड सोय गाइदे बिदा अखोइ सेकंड बोगे दम पैसा मियोंदे पूरा सारे अदुगा पैसा दो कापीरो न हाबिदो जो कापीदबि लेरेबा मिगी सेंदोइ पुरा तौबने अदा मयामजा पुरे मिगी सेंदोइ पिबिदबा सेले पिथोगो तौनरेबा Imphal East District ki Porompat Police Station ke manung chanba Nomaibung Seram Laikai degi Forest Department ki Range Officer oiba Seram Sosi Kumar gi yumda bom langsinduna pokai halamle thaudok asi ngasi ayu pung mari makhairom taba matamda thokibani Impact News na fangba pauda bom lamsilamba adu KCP Noyon Group ki Kanglup oiramba yai hairi tha kharagi mamangda su Forest Department da hairiba law asina ngapigani law na thingraba KCP Noyon Group ki kangbu amana demand tawrakhiba laikre hairi bom pokhaibagi thaudok aduda asok apandi yaukide hairi thaudok asigi matangda Porompat Police Station na case ama laukhatuna thijinba haukhre Imphal East District ki Additional SP Operation M Roni SDPO Porompat Suras amadi Commando OC Herojit na luchingba kangbu amasu laktuna thaudok thofam aduda yengsinki hairi Imphal West District Commando na lokhatpa checksin thaurang ki manung channa ngasi ayu pung 6:30 dagi 8:30 taba fawwa nagamapal da operation chathakre District asigi Additional SP Operation L Amarjit ki meeting makhada Commando DSP amadi OCP achaubana luchingba kangbu amana chathakibani operation chathaba aduda mioi marfudra rom verification chathaki verification aduda masagi saktak che yaudaba mioi manga city police station da sinakre hairi
Imphal West District Traffic Police na ngasi niyom kaina gari thaurakpa sing phagatuna fine thian khre ngasi Traffic Police na punna gari chani ka kungani thoi phagatpa ngamkhibaga loinena fine oina lupa lising kuntra manga ka chamri thihan khre hairi ngasi gi drive asi Traffic Police ki SP ki pauktak makhada additional SP Traffic Police na luching bakangbu amana thangal amadi pauna kaithel da chathakibani drive asi ga mari lainana Traffic Police ki maikai dagi phongdorakpada gari thauriba miyam na traffic ki niyom ngak na gari thaubiu gari macha thauba matamda sungsoi shoidana helmet upkadabani chahi sudriba angang singda mama mapa singna gari piba asi tobi kanu hairakhi Indo-Myanmar border town oiriba More town manungda thaliba street lamp sing mai ngalhandana leirakpa numit taraga manga muk surakle street lamp sing asi mai ngandabana town manung pukmam mambadagi miyam gi chathok chasinda chawna khudong chadaba mayok na hale lamp post ki Makong sing asida soidana pairubadagi mioi kaya mai jingba yaure haibagi complaint lakpadagi electricity department ki kangbuna makata na khudong thiba thoktana ba mai muthatlaga thamkibadagi hauzik fawwa sembidana leirikibani hairi Christmas festival lakpaga loinana mari leinaba department ki kangbuna meeting changpiu loinana athuba matamda mamduna leiriba street lamp sing asi ngalhanbiu haina miyamna appeal tawrakli Chief Minister Nongthombam Virengi Tamelong Khongchat Mangoi Nana ngasi Forest and Environment and Climate Change Minister Awangbong Nyomai na chair lauduna Tamelong amadi Noni district ki district level officers singi oiba mifam ama pangthokre Tamelong district headquarters ki DC conference hall da pangthokiba mifam aduda Tamelong deputy commissioner Armstrong Pamai amadi PSED anina district aduda paikhatliba thabak thoram sing khanganki panbayabadi chief minister Nongthombam Biren ki Tamelong Khongchat aduda tongan tongan ba developmental project kaya sangaramba yai haina thajanari Coronavirus na maram oiraga laikhidaba migi masing chahumga kunga mari shukre haukiba pung kunga mari da coronavirus na maram oiraga mioi ani laikhidre nauna case yankhaiga mari lakhibaga loinana state asigi apunba case lishing kunga taret chani ga supna mapan sukre mioi chamaga yankhaiga nithoi layeng fagalaktuna discharge tawkibaga loinana recover tawkiba migi masing na punna lishing kunga mari chatret kuntraga mapan yaure recovery rate chada mafudra dasmik mapan ani oiri Active case na lising ani ka chama ni fuga taruk leiri Manipur lenga ke health department na thadorakpa report ki matung inna laikhidraba mioi ani adudi Chuchanpur district tagi masagi chahi humbudra manga amadi yankhai suraba nupangaktani ngasi nauna positive oikiba mioi yankhai ga mari asigi manungda mioi amadi Central Armed Police Force CAPF ke personnel ni ngasi positive oikiba mioi pumnama COVID care facility piduna treatment chathaba haukre hari Coalition Against Drug and Alcohol Kadana COVID-19 ki matangda miyamda bab tahanaba awareness program ama Imphal East District ke manung chanba kairao maibam lampakta pangthokre thauram adu Imphal East District Committee amasung Youth Development Center Club anina punna kusamna duna physical distancing ngakna pangthokibani nakalamaromda COVID-19 ki matangda miyamda bab tahanaba awareness program ama Imphal East District ke manung chanba tangkham Kalika Sanglendasu kada Apunba Manipur Kanba Imalup Amkil amasung Tangkham Awang Leka Women Association na punas kusam na duna pangthokre hari More the COVID-19 sandorakta naba kari cheksin thaurang lokhatkani haibigi matangda awareness pangthokre awareness adu Tamil Sangam More na sinduna Sangam asigi conference hall da pangthokibani tongan ba community leaders sing organization singi mihut sing amasung mafam adugi miyamna awareness aduda saruk yakhi COVID tagi ngakthoknaba resource person singna wangangki
मतंग स्वाइस द ब्रेक लौजगे ब्रेक की मतुंग द मालेम अमदी इंडिया की लेब कोविड-19 केस की अपडेट की पाव अमदी मणिपुर अमसुंग मालेम की तोंगान तोंगान बे ई पाव सिंग पुदुना लाक्चगे इंपैक्ट न्यूज़ पु मिडिंग तादुना लेबियो Manipur Housing Finance Company Limited, regulated by RBI, specified as a financial institution by the Ministry of Finance, Government of India under SURFACE Act 2002. First license holder public limited housing finance company in the entire northeastern region of India, completed its 15 years of service. Provides home loan with a subsidy amount up to rupees 2.67 lakh under PMAY Credit Link Subsidy Scheme, PMAY CLSS Housing for All by 2022 mission. Government or private employees, businessmen can apply. For more details, kindly contact Manipur Housing Finance Company Limited or reporter Mamlekai Info. मैम अमुका हना तराम ऑक्चरी बुलेटिन असगी मखा ताबा पाव मियाम द पिजरी लेबागा सिगी ओइना कोरोना वायरस के अपन कंफर्म केस लाख मफुद्रा निपान लिसिंग मरफुगा मरी हेनख्रे लेखिदबा मिगी मसिंग न पुन्ना मियोय लाख अमा लिसिंग निफु हुमदोय का चहुम यांखैगा मंगा सुख्रे मियोय लाख मरफुद्रा हुमदोय लिसिंग मरफुगा मरी हेनबना लायेंग बदगी फगलक्तुना डिचार्ज तौखिबगा लोइनना रिकवरी रेट चादा मरफुद्रा मरी 10.9 यौबंगमले एक्टिव केस न लाख अहुम लिसिंग यांखै निथोय हेनबनी मिनिस्ट्री ऑफ हेल्थ एंड फैमिली वेलफेयर गवर्नमेंट ऑफ इंडिया की मतुंग इन्ना लेबागा सिगी ओइना कोरोना वायरस की अनौब केस लापगी चांग नोंग नोंगी हंथरकली हौखिबा पुंग कुनगा मरीदै इंडिया की ओइना कोरोना वायरस की अनौब केस लिसिंग कुनगा तरेट का हुंबुद्रा माथोय लाखिबगा लोइनना मियोय चहुमगा कुंट्रागा तरुक लेखिद्रे हाइरी लेबागा सिगी ओइना हौखिबा पुंग कुनगा मरीदा कोविड सैंपल लाख निपान का लिसिंग यांखैगा मंगा की मथक्ता टेस्ट तौखिबगा लोइनना पुन्ना कोविड-19 की सैंपल क्रोर 10 लाख निफुगा मंगा लिसिंग हुंफुगा तरुक की मथक्ता टेस्ट तौबा ngamle haina Indian Council of Medical Research ICMR na hairi virus asidagi ngakthoknabagi pandamda ICMR na leibaga sigi apunba laboratory lishing ani ga chani nifuga nithoida COVID-19 gi sample sing test tawbagi thabak akanba mawongda chathari nakalamaromda malem gi oina coronavirus gi apunba confirm case crore taret lakun ga taret lishing humfuga manga henkre mioi lak taraga taruk lishing kunga mathoi henbana leikhidre layingbadagi fagalakiba migi masingna crore manga lak mapan lishing हुम्बुद्रा मरी हेनख्रे मालेम की लेबाक सिंगी मनुंग द USA ना वायरस असिना ख्वाइदगी शोहलबा लेबाक ओइरी इंडिया ना अनि सुबा अमदी ब्राजील ना अहुम सुबा द लैरी वायरस असिगे हौरकफम ओइखिबा चाइना मालेम की ओइना पीरिबा डेटा असिगी मतुंग इना हुम्बुद्रा मापन सुबा द लैरी लेंगाकना कोविड-19 लाइचत थेंगनरिबा असिदा हेना माइ पाकनबा हेल्थ सेक्टर दा अहेनबा मिटिंग चंगबियु हाइना कांग्रेस पार्टी की माइकेतगी वाफम कया थमलकली हिरमसिगा मरी लेनना ngasi नुंगथिल कांग्रेस भवन दा पाउमी सिंगा उनाबा अमदा मणिपुर प्रदेश कांग्रेस कमिटी की वाइस प्रेसिडेंट एम हेमंत नहाई रिम्स नोंगमदा ओपीडी पेशेंट लिसिंग अमगी मथक्ता येंगलमी ngasina अनाबा चामा फाना लाक्ट्रे मसी हेल्थ क्राइसिस अमा लेबदगिनी हाइना लवी असिगुम्बा मियामना अनाबा लायिंग गी खुदोंग चाबा हेना पीगदबा मतम असिदा करीगी गो टू विलेज लेपनो मरमदी गो टू विलेज की खुथांगदा खुंगंग खुदिंगदा मोबाइल डिस्पेंसरी थमदुना हेल्थ चेकअप फ्री हेल्थ कैंप पांगथोकपगी तंगाई फदबा लई डॉक्टर चहुम नर्स चामगा सुपना तरु लौगनी हाइना लैंगाकना लाउथोकिबा चही अमा फारकले अदुबु ngasi फावबा तुमिना लैसिली हेल्थ सेक्टर दा अकनबा मिटिंग थमली हाइरगा करीगिदमक पोस्ट असि लौदबनो नाकलमरोमदा चीफ मिनिस्टर ना हौजिक हेल्थ मिनिस्टर की चार्ज पाइसिनदुना थमलीबा असिसु तोकपिरो मिनिस्टर नत्रगा एमएलए अमदा सिनादुना सेक्टर असि हेना फगतनबा होटनबियु हाइकी नोंमदा लिसिंग अमम नुदी जारकी ओपीडी लांब नारेना लांब जिंगदो ngasi लाक्त्रिबजे तसेंगनमक्ति खुंगंगदुदा लेरिबा मणिपुरसिदा नाददना लाकपा अमता नते मोय लोइना नारिबा हाक्तनेबा अदु मोय लाकपसि खिरे मसे मणिपुरदा हेल्थ केयर इन मणिपुर इज इन क्राइसिस अखोइनदि लेरेना लौगेबा अदु गवर्नमेंट नत्रगा अतोपे एजेंसी न लेतेना लौरदि लेरे कदुरिब्रा हाइबसिगी सेक्शन थोरांग अमा मणिपुर सरकार तौहनिंगे स्वाइसैदा होय गो टू विलेज मिशन खुंगंग जलु हाइबजे निंगसंग याय मसी प्रोग्राम याम फजे इफेक्टिव ओइना तौबा तारगदि लेपाकी लुरब नार मतमदा गो टू विलेज मिशन से अखोय हुजि करिगे अखोय तौरिदे मरनो अदुना मसी अखोयगी हेल्थ प्रोटेक्शन मिशन अमा सेमगा मोबाइल डिस्पेंसरी सर्विस चलगा अखोय हेल्थ चेकअप कुंबा अदगी अखोयगी फ्री मेडिकल केयर कुंबा अखोय ऑर्गेनाइज तौबा यादबरा अदुना चिंगबदा अखोयगी माइकेदिगी थमजनिंगबनी
leptuna lairiba Manipur University ki admission process sing chayol amagi manungda loishillagani haina Manipur University ki vice chancellor in charge oina haplaba professor Amar Yumnamna phongdorakli impact news na akhanana unaba amada wafamasi phongdorakibani Professor Amar Yumnamna makataraduna hai University asi afaba University ama oihannaba hotnabada mapalamgi University singa samnaba mathautai MU fagatnaba hotnabada MU da affiliate tawriba college sing asisu yengsinba changi mamangi VC gi matamda thabak lawbagi charang naba leiriba asi athuba matamda loishinaba hotnaragani COVID-19 namaram oiraga mahairoi singna academic ta chauna amangba thokliba asi mahairoi singi achauba mangjaba amani online class khaktana yadaba maram oibana offline class su athuba matamda SOP ngakna haunaba hotnaragani Manipur University gi hostel da mitop leisinbana problem kaya thokliba asigi yenglaga hostel da mahairoi nattaba sing leihandanaba hotnaragani karigumba tangai fadana leihanba mathau tarabasu thaurang ama tawduna niyom chumna guest oina leihanaba hotnagani loinana Manipur University Students Union musugi election su athuba matamda pangthoknaba hotnaragani haiki University is a university amawana, not just as an office. University is a university wana kamana putawak tawanjike. University wana tawumatam da kuna mutarkale se international networking report amse amna takarle. Ojike matam da university ama haibase isolation da leve yaro. Pitribiki leva yam drapata Southeast and East Asia ke university mayam se ka karmai tawtana mari kankalang gatake. COVID is such a kid of pony. Sina permanent of a potty nate, pot to Madom Dama, Kana, focused on singing. Satising emission process. I know hijack say, Antaki Hapta sing Manunda, emission loana lotion, Gadubane. Satra Nataba Legasu, Neo Mamaki Makara, guest one, a Mayakshona like Gadubane. Ka, home Maridi, every hostel, guest room on a Tampiro, Akuna Satra Nataba, hostel like Tergachu, Maru guest one like a Hariso guest one, classified or system, Makara to Porane, the Manas and Ifune Palidilation, big Portumati, Taholaro Haita. Manipur University Act 2005 Statute 2 Clause 6 ke makhada MU ki Vice Chancellor in charge oina hapraba Professor Amar Yumnambu harau tayamna okpagi thaurama Manipur University Students Union na sinduna pangthokre MU ki Vice Chancellor Chamber da pangthokiba thauram aduka mari leinana musugi President M Bovina haikibada University asi ki VC leitabana maram oiraga University asi chalaibada khudong chadaba kaya mayok naramba adu yenglaga musuna Manipur ki tongan ba mahairoi rup singa punduna anova VC ama happy naba iho ama hauki iho adugi Mahaina ngasidi UGC na Oza Amar Yumnambu VC in charge ama oina hablakpa asi taramna oi loinana musuna University asigi regular VC ama hapa natraga interim agreement ama tha asigi taraga mari fawada tawdragadi MU sadang tawragani haina lauthokiba adusu anova VC in charge ama hablabanina handoklagani haiki Thasi ki taraga taruk fawagi manung da kaikol da leiba died Imphal East ki regular posta principal hapa natraga housing institute asigi principal in charge oiriva Sasiranjan bu makhata na thau puhandrabadi mahairoi lup singa khusam naduna class boycott yauna akan ba khongjang sangsilakadauri ngasi Manipur Press Club ta pangthokpa paumi singa unabada died Students Union Imphal East ki publicity secretary RK Ichan Thoivina died employee association na yumfam yaudaba wafam kaya pukhatuna institute asigi academic atmosphere da chauna chaitheng piba laibak thibani principal in charge oiriva Sasiranjan gi mahutta lakadoriba in charge asishu supnatagi thattaruki oina Taupugani haina education minister na fongdokiba wafam institute asigi mahairoi singna yabang amloi toina principal sindok sinjin taubagi khongthang handokpiu natrabadi makhata na khongjang changsingani hiramasigi matangda education minister amadi SCRT gi maiketegi wafam amata fongdoraktabana chief minister na ahenba mideng changbiu haina mahakna fongdoki अखोई उपाय लेजदे अखोई मिसंग संगसु लेजदे अदुके मति तोलाबदिगी तोलाबने
concern minister no tabi akoi gi mahiro gi pen da wakat kanan tabi gani sumatagi ngasi honorable chief minister lenga ki mapi oriba mahang na tabi ban natana akoi gi dikari su pai su leitre haizeningi ba wafam abdi la kadri education minister na tapi bada la kadri principal in charge anobo su sumatagi thatru thatru ko mu manu program tung da anobo principal amu lahan ba masna ifong phong na takle madudi akoi gi da institute ase principal in charge ki sel phala on bagi thamdok thamjin masis na akoi gi academic atmosphere da karam na akoi akai ba pin oidino masida education minister na tapi madudi administrative da mahiro yawakano karam na yawdino tangdu laita da administrative system asida akoi gi academic atmosphere da sohali ba si education minister na khangbi dabra akoi di upai Directorate of University and Higher Education की मीटिंग मखादा मिशन 2.5 प्लस का मरी लेना लिलोंग हाउरेबी कॉलेज की इंटरनेट क्वालिटी एश्योरेंस सेल ना सिंधुना नोमगी ओइबा वर्कशॉप अमा कॉलेज असिदा पांगथोकरे नेशनल एक्रेडिटेशन एंड असेसमेंट काउंसिल नेक की मखादा असेसमेंट तौनबा होनबगी शरुक अमा ओइना नेक मैट्रिसेस हाइव थीम दा वर्कशॉप अदु पांगथोकिबनी Manipur Police na haukiba kumza lishing ani mapanda mayang Imphal Police Station ge manung chanba mafam singdaki fagat kiba bomb sing asi pangai gi shooting range ta pokai hankre masing yamlaba bomb sing adu Manipur bomb disposal team na pokai hankibani bomb disposal kangbu na pokai hankiba bomb sing adu ki manung da lettered bomb kutraga mapan pipe bomb ani amadi hand grenade mari yauri Ningsing bayabadi kumza lishing ani mapanda mayang Imphal Police amadi Imphal West District Commando ani gi apun bakangbu amana lo nathing kraba lal holup RPF PLA gi miwai ama phagat pada bomb sing adugi likhun khanglaba tungda phagat pangam kibani hairi nakalama romda hairiba bomb sing adu court na thugai veki yathang piraklaba matungda ngasi thugai kibani Directorate of Economics and Statistics Manipur gi Primary Investigator LDC amasung driver lawbagi written test lakliba December 28 ta pangthoklagani amadi written test asi pangthokpagi mafam amadi matam athuba matamda lauthoklagani haina Directorate of Economics and Statistics Government of Manipur na thadorakpa cherol amada khangalakli Farm Act ahumgi mayokta wakat mifam pangthokibaga loinana lawmi shingi khongchat pangthokre mifama asi Manipur lawmi loop na sinduna BT road ta leiba irawat bavanda pangthoklaba matung bavan asidagi BT lambida khongchat pangthokibani corporate housing gi khudong chawa yenglaga namfu safuda ek asi onthokibani haina thauram aduda saruk yakiba wangang loisingna phongdoki ngasigi thauram aduda CPI Manipur State Unit ki thaupuba singsu saruk yaki Trinity Public School Mongsangai ki Mahairoi Ningthau Khongjam Piona Devi da School asigi Management Committee na lupa lakh amagi mana khusinakre Board of Secondary Education Manipur na Lawwa High School Living Certificate Examination da position yawrakpa school asigi Mahairoi da lupa lakh amagi mana pigani haina school asigi authority na lauthokiba matung ina selgi mana adu khusinakibani panbai yabadi Ningthau Khongjam Piona Chahi asigi SSLC examination da taraga mari shuba position da mai paklakibani Women Against Crime Manipur na tha khudingi puthokpa web series saithengi mari shuba episode nupi khaki wayel loisangla ngasi Thobal District Police ki SP Dr. Sarang Them Ibomchana puthok phongkre Thobal SP ki conference hall da pangthokiba mari shubai episode phongbaga mari lainana SP na web series asina ngasi gi khunai asida thokliba nupi gi tongan ba thodok wathok sing asi hantha hanbada achouba mateng oiragani loinana miyamna su web series asina tha khudingi puthokliba episode sing asi midyeng tabiu haina mahakna phongdoki
Ipak Films Production na sinduna pangthokiba state level of online solo dance competition 2020 ki makok mathang tarba singda manama thumien thokre Manipur Press Club ta pangthokiba thauram asida Wangjing Tentha gi MLA Paunam Rosen na athoiba mitunglen oiduna competition asida makok mathang tarba artist singda certificate amadi sale gi mana sing yenthoki Punjab Sami Coaching Center da Hauzik Chathariba Football Training da Saruk Yanabagi Dama Khangatlaba Manipur ki Sanaroi Kungamari Singzamai Police Station ki OCP Sanjoy na Luchingba Team Amana Pukning Thawgatpagi Thauramama Pangthokre Training asida Saruk Yagadawriba Sanaroi Sing asi Chahi Mapal degina Tara Fawagi Manungda Laiba Ngaktani Makoi Sing asi Lishingani Kuntraga Mari da Pangthokadawriba World Cup da Saruk Yanabagi Pandam Thamli Sarit Chara Association Manipur na sinduna laibaga sigi state taraga mathoi gi oiva Sarit Charak Federation of India Semkre High State taraga mathoi adudi Manipur Nagaland Assam Meghalaya West Bengal Jammu amasung Kashmir Rajasthan Gujarat Maharashtra Karnataka amadi Tamil Nadu ni Federation asi haingang da laiva ibudong margin gi khubamda yum yaifa thauni tawraba matung ibudong margil polo complex da conference ki Khutang da high state taraga mathoi asida saruk yaduna semkibani Arabe the bulletin hasiki headlines amohana miyam da thamjage RIMS ki junior research fellow oiribi nupi ama English sing ani taraga humdoi da nupi oibi ki ikai khumnaba manghalaga hatok tuna hungdoklamagi thaudok ta chenaba mioi ani court namara leire haina lauthokre Malem Gatai Mapam Singda Theatre ki ihau kangkhatna ba khotnari ngai chairakta lamdam asidagi digitization lakpadagi theatre gi mami samlakle haina Lok Sabha gi MP Dr. R.K. Ranjan na phongdokre Chief Minister na paisiliba health portfolio asi atopa minister MLA amada sinaduna sector asi hena pagatna ba khotna view haina MPCC na phongdorakli Manipur da coronavirus tagi laikhidaba mi gi masing chahum kunga mari sukre laina asigi apunba confirm case lising kunga tare chani shupna mapan suki baga loina na pagalapagi changcha da marpudra 10 mapan ani yawbangamle Amasung laibas da coronavirus ki apunba confirm case lag marpudra nipan lising marpu mari henkre laikhidaba masing lag ama lising nifuga humdoi henkre pagalapagi changcha da marpudra mari 10 mapan nipan Yau bangamle